Wow. Thank you. Hello ma'am, my channel da ma'am buta no okchari ma'am nga sigi video se ai seng doira seng oi doira khang diko ai na dum khut na para ga nam me nga sidi na han khai di stand da thamaga nam bani na khara kaino tawe nga sidi khut na dum para nam ba je hai na bi khara wa le ado adum nam sala ge tamge nik ka yeng da nungai da udi man de nik pa male ꯑꯗꯣ ꯉꯁꯤꯁꯦ ꯑꯉꯥꯡꯁꯤꯡꯒꯤ ꯁꯨꯇꯤꯁꯨ ꯑꯣꯏꯌꯦ ꯁ꯭ꯀꯨꯜꯒꯤ ꯑꯗꯨꯗ ꯑꯉꯥꯡꯁꯤꯡꯅ ꯉꯁꯥꯏꯗꯒꯤ ꯃꯃꯥ ꯉꯁꯤꯒꯤ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯗ ꯀꯩꯅꯣꯝ ꯊꯣꯡꯕꯤꯌꯣ ꯀꯩꯅꯣꯝ ꯑꯍꯥꯎꯕ ꯑꯃ ꯆꯥꯅꯤꯡꯉꯦꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯔꯤꯅꯦꯕ ꯑꯗꯣ ꯀꯩ ꯆꯥꯅꯤꯡꯕꯅꯣ ꯍꯥꯏꯅ ꯑꯩ ꯍꯪꯉꯛꯀꯦꯒ ꯑꯗꯨꯒ ꯃꯣꯏ ꯆꯥꯅꯤꯡꯕꯗꯣ ꯉꯁꯤꯗꯤ ꯊꯣꯡꯗꯣꯛꯑꯒꯦ ꯍꯦꯛꯇ ꯆꯤꯆꯦ ꯁꯤ ꯃꯈꯨꯠ ꯑꯣꯟꯕꯔꯥ ꯍꯜꯂꯣ ꯃꯌꯥꯝ ꯍꯥꯏꯗꯣ ꯍꯜꯂꯣ ꯃꯌꯥꯝ ꯌꯥꯔꯦ 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 ꯑꯗꯨ ꯅꯪ ꯅꯣꯏ ꯀꯩ ꯆꯥꯅꯤꯡꯕ ꯑꯩꯈꯣꯏ ꯄꯦꯟꯀꯦꯛ ꯆꯥꯅꯤꯡꯉꯦ ꯄꯦꯟꯀꯦꯛ ꯄꯦꯟꯀꯦꯛꯇꯤ ꯂꯩꯇꯤꯌꯦ ꯑꯃ ꯍꯥꯏꯔꯣ ꯅꯨꯗꯜꯁ ꯆꯥꯁꯦ ꯑꯗꯨꯗꯤ ꯅꯨꯗꯜꯁꯇꯤ ꯂꯩ ꯑꯗꯨ ꯊꯣꯡꯉꯛꯑꯣ ꯑꯗꯨꯗꯤ ꯊꯣꯡꯉꯛꯑꯣ ꯀꯩ ꯀꯩꯅꯣꯕ ꯅꯣꯏꯅ ꯌꯦꯛꯏꯗꯣ ꯑꯩꯅ ꯁꯨꯄꯔꯁ꯭ꯇꯥꯔ ꯁꯨꯄꯔꯁ꯭ꯇꯥꯔ ꯁꯨꯄꯔꯁ꯭ꯇꯥꯔꯁꯤꯗꯤ ꯑꯝꯇ ꯌꯦꯡꯍꯟꯁꯤꯁꯦ ꯀꯕꯗꯤ ꯗꯣꯞ ꯗꯣꯞꯅꯦ ꯁꯨꯄꯔꯁ꯭ꯇꯥꯔ ꯑꯗꯣ ꯀꯕꯗꯤ ꯗꯣꯞ 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 ꯑꯗꯨꯗꯤ ꯌꯦꯁ ꯃꯣꯏ ꯆꯧꯃꯤꯟ ꯆꯥꯅꯤꯡꯉꯦ ꯃꯌꯥꯝ ꯑꯗꯣ ꯆꯧꯃꯤꯟꯁꯦ ꯑꯩ ꯃꯣꯏ ꯊꯣꯡꯕꯁꯤꯗ ꯅꯨꯗꯜꯁꯇꯨꯅꯤ ꯆꯧꯃꯤꯟ ꯍꯥꯏꯁꯦ ꯑꯗꯨ ꯊꯣꯡꯕꯁꯤꯗ ꯃꯌꯥꯝꯗꯁꯨ ꯑꯗꯨꯝ ꯁꯦꯌꯔ ꯇꯧꯔꯛꯑꯒꯦ ꯑꯉꯥꯡꯁꯤꯡꯒꯤ ꯗꯤꯃꯥꯟꯁꯤꯁꯨ ꯃꯔꯛ ꯃꯔꯛ ꯊꯨꯡꯍꯟꯗ꯭ꯔꯗꯤ ꯃꯃꯥ ꯐꯕꯅꯤ ꯐꯠꯇꯕꯅꯤꯅ ꯍꯦꯛꯇ ꯍꯥꯏꯌꯦꯕ ꯃꯌꯥꯝꯒꯤ ꯋꯥꯗꯤ ꯈꯪꯗꯦ ꯑꯩꯒꯤꯗꯤ ꯃꯣꯏ ꯏꯆꯥꯅꯨꯄꯤ ꯃꯔꯛ ꯃꯔꯛꯇ ꯍꯥꯏꯕ ꯌꯥꯎꯋꯦꯕ ꯑꯗꯨꯅ ꯃꯔꯛ ꯃꯔꯛꯇ ꯃꯣꯏꯒꯤ ꯗꯤꯃꯥꯟꯁꯤꯁꯨ ꯊꯨꯡꯍꯟꯕꯤꯕ ꯐꯩ ꯑꯗꯣ ꯍꯥꯏꯗꯤ ꯃꯄꯥꯟꯗꯒꯤ ꯂꯩꯔꯒ ꯆꯥꯕꯁꯨ ꯌꯥꯏꯀꯣ ꯌꯥꯎꯋꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯌꯥꯝꯕꯅ ꯑꯅꯝꯕꯅ ꯑꯉꯥꯡꯒꯤ ꯑꯣꯏꯔꯗꯤ ꯑꯩ ꯑꯌꯥꯝꯕꯅ ꯌꯨꯝꯗ ꯊꯣꯡꯉꯦ ꯃꯔꯛ ꯅꯣꯡ ꯐꯥꯗꯣꯛꯀꯨꯝꯕ ꯊꯥ ꯑꯃꯗ ꯑꯃꯨꯔꯛꯀꯨꯝꯕꯗꯤ ꯑꯗꯨꯁꯨ ꯆꯥꯗꯕꯒꯨꯝꯕ ꯑꯣꯏꯔꯦꯗ ꯍꯥꯏꯗꯤ ꯃꯣꯏꯁꯨ ꯃꯌꯥꯝ ꯇꯧꯔꯛꯄꯅꯤꯅ ꯃꯣꯏ ꯂꯨ ꯅꯥꯟꯕ ꯑꯗꯒꯤ ꯀꯩꯅꯣꯗꯣ ꯑꯩꯒꯤ ꯃꯣꯠꯇ ꯑꯣꯏꯅ ꯑꯩꯅ ꯍꯩꯅꯖꯗ꯭ꯔꯦꯕ ꯍꯥꯏꯗꯤ ꯀꯣꯏꯆꯥꯏ ꯆꯥꯏꯕ ꯈꯣꯠꯄꯗꯣ ꯎꯕꯗ ꯑꯩ ꯆꯥꯅꯤꯡꯕ ꯐꯥꯎꯗꯦ ꯑꯗꯣ ꯌꯨꯝꯗ ꯄꯨꯔꯛꯑꯒꯗꯤ ꯑꯗꯨꯝ ꯆꯥꯏ ꯅꯣꯡ ꯐꯥꯗꯣꯛꯀꯨꯝꯕ ꯑꯗꯣ ꯍꯥꯎꯗꯤ ꯍꯥꯎꯋꯦꯕ ꯃꯣꯏꯅ ꯇꯧꯕꯁꯤꯡꯗꯣ ꯑꯗꯣ ꯑꯉꯥꯡꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯌꯨꯝꯗ ꯑꯌꯥꯝꯕ ꯑꯗꯨꯝ ꯇꯧꯋꯦ ꯅꯨꯗꯜꯁꯀꯨꯝꯕ ꯄꯥꯁꯇꯥ ꯑꯗꯒꯤ ꯑꯌꯥꯝꯕ ꯖꯪ ꯐꯨꯗ ꯂꯩꯗꯅ ꯑꯗꯣ ꯖꯪ ꯐꯨꯗ ꯑꯣꯏꯔꯤꯉꯩ ꯃꯊꯛꯇꯨꯗ ꯑꯃꯨꯛꯀ ꯃꯄꯥꯟꯗ ꯀꯔꯝꯕ ꯀꯔꯤ ꯁꯤꯖꯤꯟꯅꯔꯤ ꯍꯥꯏꯕꯗꯣ ꯈꯪꯗꯕꯅꯤ나 ꯌꯨꯝꯗ ꯖꯪ ꯐꯨꯗ ꯑꯣꯏꯔꯁꯨ ꯌꯨꯝꯗ ꯈꯤꯇꯪ ꯊꯥꯎ ꯑꯐꯕ ꯀꯩꯀꯩꯗꯨꯒ ꯄꯤꯖꯕꯅ ꯐꯩꯌꯦꯅ ꯈꯟꯖꯩ ꯑꯩ ꯃꯣꯠꯇ ꯑꯗꯣ ꯑꯩ ꯉꯁꯤ ꯍꯧꯔꯒꯦ ꯆꯧꯃꯤꯟꯁꯦ ꯀꯦꯞꯁꯤꯀꯝ ꯑꯃ ꯂꯧꯔꯦ ꯀꯣꯕꯤꯁꯤꯁꯨ ꯇꯪꯈꯥꯏ ꯑꯃꯗꯪ ꯇꯧꯔꯒꯦ ꯒꯖꯔ ꯑꯃꯃꯨꯛ ꯑꯅꯤꯃꯨꯛ ꯆꯪꯒꯅꯤ ꯑꯗꯣ ꯁꯤꯁꯤꯡꯁꯤꯁꯨ ꯃꯀꯨ ꯈꯣꯛꯇꯣꯛꯑꯒꯦ ꯇꯤꯜꯍꯧ ꯑꯃꯒ ꯁꯤꯡ ꯃꯆꯦꯠ ꯑꯃꯒ ꯑꯗꯒꯤ ꯆꯅꯝ ꯃꯔꯨ ꯑꯅꯤ ꯑꯍꯨꯝ ꯑꯃꯒ ꯁꯤꯡꯒ ꯆꯅꯝꯒꯗꯤ ꯌꯥꯝ ꯍꯥꯞꯄ ꯍꯥꯎꯇꯦꯕ ꯆꯧꯃꯤꯟꯗꯗꯤ ꯑꯗꯣ ꯑꯔꯩꯕ ꯈꯔ ꯑꯗꯨꯝ ꯌꯨꯝꯗ ꯍꯪꯒꯥꯝꯒꯨꯝꯕ ꯍꯋꯥꯏ ꯃꯇꯣꯟꯒꯨꯝꯕ ꯑꯗꯨꯁꯨ ꯑꯗꯨꯝ ꯉꯧꯔꯁꯨ ꯌꯥꯏ ꯑꯗꯨ ꯍꯥꯞꯄꯒ ꯑꯩ ꯁꯦꯝꯕꯁꯨ ꯂꯣꯏꯔꯦ ꯀꯥꯝꯊꯣꯛꯑꯒꯦ ꯑꯗꯨꯒ ꯍꯋꯥꯏ ꯑꯁꯥꯡꯕꯤ ꯑꯗꯨꯒ ꯆꯝꯐꯨꯠ ꯆꯥꯕꯤꯒꯗꯣ ꯑꯗꯨꯗꯨꯁꯨ ꯀꯨꯞꯅ ꯀꯨꯞꯅ ꯁꯣꯏꯔꯒ ꯉꯧꯕꯗ ꯍꯥꯞꯄꯁꯨ ꯍꯥꯎꯕꯅꯦ ꯑꯗꯨꯝ ꯑꯗꯨꯒ ꯑꯩ ꯃꯣꯔꯣꯛ ꯑꯇꯦꯛꯄꯗꯤ ꯍꯥꯞꯄꯔꯣꯏꯒꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄꯗꯤ ꯑꯉꯥꯡꯒꯤ ꯑꯣꯏꯕꯅꯤꯅ ꯃꯌꯥꯝ ꯑꯗꯨꯝ ꯍꯥꯞꯄꯤꯌꯣ ꯑꯗꯨꯗꯤ ꯆꯧꯁꯦ ꯍꯥꯟꯅ ꯐꯨꯠꯈ꯭ꯔꯁꯤ ꯆꯧꯁꯦ ꯏꯁꯤꯡ ꯈꯔ ꯌꯥꯝꯅ ꯍꯥꯞꯄꯒ ꯐꯨꯠꯈꯤꯁꯤ ꯒ꯭ꯂꯥꯁ 4-5ꯃꯨꯛ ꯍꯥꯞꯄꯦ ꯍꯥꯏꯗꯤ ꯆꯥꯡꯗꯣ ꯆꯞ ꯃꯥꯟꯅꯅ ꯃꯨꯟꯅꯕ ꯃꯊꯛꯇ ꯏꯁꯤꯡ ꯌꯥꯝꯗ꯭ꯔꯗꯤ ꯑꯃꯨꯛ ꯃꯊꯛꯇꯣ ꯀꯪꯈꯠꯂꯒ ꯂꯩꯅꯤ ꯃꯈꯥꯅ ꯃꯨꯟꯕ ꯑꯗꯨꯒ ꯃꯔꯛ ꯃꯔꯛꯇꯁꯨ ꯃꯊꯛ ꯃꯈꯥꯁꯨ ꯑꯣꯟꯊꯣꯛꯄꯤꯁꯤ ꯑꯗꯨꯗꯤ ꯆꯪꯒꯗꯕ ꯒꯖꯔ ꯀꯩꯀꯩꯁꯤꯁꯨ ꯂꯣꯏ ꯁꯦꯝꯗꯣꯛꯑꯁꯤ
ꯍꯥꯞꯀꯗꯕꯁꯤꯡꯁꯦ ꯂꯣꯏ ꯁꯦꯝꯕ ꯂꯣꯏꯁꯤꯜꯂꯛꯑꯦ ꯑꯗꯨꯒ ꯆꯧꯁꯨ ꯃꯨꯜꯂꯦ ꯆꯧꯁꯦ ꯁꯨꯃꯥꯏꯅ ꯄꯥꯇ꯭ꯔ ꯑꯃꯗ ꯆꯤꯊꯣꯛꯄꯤꯔꯁꯤ ꯃꯍꯤꯁꯦ ꯑꯗꯨꯒ ꯏꯁꯤꯡ ꯑꯏꯪꯕꯅ ꯐꯖꯅ ꯆꯥꯝꯊꯣꯛꯄꯤꯗꯣꯏꯅꯦ ꯃꯥꯒꯤ ꯅꯞ ꯅꯞ ꯂꯥꯎꯕꯁꯤꯡꯗꯣ ꯆꯠꯈꯤꯅꯕ ꯑꯗꯨꯗꯤ ꯉꯧꯕ ꯍꯧꯔꯁꯤ ꯊꯥꯎ ꯈꯔ ꯂꯧꯔꯦ ꯊꯥꯎꯁꯦ ꯔꯤꯐꯥꯏꯟꯅꯤ ꯑꯆꯥꯊꯥꯎ ꯍꯪꯒꯥꯝ ꯊꯥꯎꯗꯣ ꯑꯗꯨ ꯂꯧꯕꯗꯤ ꯃꯅꯝꯗꯣ ꯈꯤꯇꯪ ꯍꯩꯅꯗꯕꯅꯦ ꯆꯧꯃꯤꯟꯗꯗꯤ ꯆꯥꯅꯕ ꯋꯥꯠꯂꯦ ꯑꯗꯨꯒ ꯌꯦꯔꯨꯝꯒꯤ ꯑꯣꯏꯅ ꯍꯧꯖꯔꯒꯦ ꯑꯩ ꯌꯦꯔꯨꯝꯁꯦ ꯍꯥꯟꯅ ꯉꯧꯔꯒꯦ ꯊꯨꯝ ꯈꯤꯇꯪꯁꯨ ꯍꯥꯞꯈ꯭ꯔꯦ ꯑꯗꯨꯒ ꯌꯦꯔꯨꯝꯗꯣ ꯉꯧꯕ ꯂꯣꯏꯔꯒ ꯁꯤꯡꯒ ꯆꯅꯝꯒꯁꯤꯁꯨ ꯍꯥꯟꯅ ꯉꯧꯕꯤꯔꯁꯤ ꯁꯤꯡꯒ ꯆꯅꯝꯒꯗꯤ ꯌꯥꯝ ꯍꯥꯞꯇꯣꯏ ꯅꯠꯇꯦ ꯈꯤꯇꯪ ꯈꯛꯇ ꯍꯥꯞꯀꯗꯕꯅꯤ ꯃꯃꯤꯡꯒꯤ ꯆꯧꯃꯤꯟꯗ ꯁꯤꯡ ꯆꯅꯝ ꯌꯥꯝꯃꯗꯤ ꯑꯃꯨꯛ ꯍꯥꯎꯕ ꯋꯥꯠꯂꯦ ꯇꯤꯜꯍꯧꯁꯤꯁꯨ ꯍꯥꯞꯆꯤꯟꯈ꯭ꯔꯁꯤ ꯃꯊꯪ ꯃꯊꯪ ꯂꯣꯏꯅ ꯍꯥꯞꯆꯤꯟꯈ꯭ꯔꯁꯤ ꯊꯨꯝ ꯈꯤꯇꯪ ꯍꯥꯞꯄꯤꯈ꯭ꯔꯁꯤ ꯃꯃꯤꯡꯒꯤ ꯍꯥꯏꯗꯤ ꯚꯦꯅꯦꯒꯔ ꯁꯣꯁ ꯀꯩꯀꯩ ꯌꯥꯝ ꯍꯥꯞꯀꯗꯕꯅꯤꯅ ꯊꯨꯝꯗꯤ ꯌꯥꯔꯝꯃꯗꯤ ꯑꯃꯨꯛ ꯌꯥꯛꯈꯤꯅꯤ ꯗꯥꯛ ꯁꯣꯌꯥ ꯁꯣꯁ ꯈꯤꯇꯪ ꯆꯥꯃꯁ ꯑꯃ ꯑꯗꯨꯒ ꯚꯦꯅꯦꯒꯔꯁꯨ ꯆꯥꯃꯁ ꯑꯃ ꯆꯤꯜꯂꯤ ꯁꯣꯁ ꯒ꯭ꯔꯤꯟ ꯆꯤꯜꯂꯤ ꯁꯣꯁꯁꯤꯁꯨ ꯃꯌꯥꯝ ꯃꯣꯔꯣꯛ ꯁꯥꯕ ꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯞꯄꯤꯔꯣ ꯔꯦꯗ ꯆꯤꯜꯂꯤ ꯁꯣꯁ ꯑꯣꯏꯔꯁꯨ ꯌꯥꯏ ꯑꯗꯣ ꯑꯩꯗꯤ ꯑꯉꯥꯡꯒꯤ ꯑꯣꯏꯕꯅꯤꯅ ꯑꯁꯥꯕꯗꯣ ꯌꯥꯝꯅ ꯍꯥꯞꯇ꯭ꯔꯦ ꯁꯤꯅ ꯇꯣꯃꯦꯇꯣ ꯁꯣꯁꯅꯦ ꯇꯣꯃꯦꯇꯣ ꯁꯣꯁꯁꯤꯁꯨ ꯈꯤꯇꯪ ꯑꯃ ꯍꯥꯞꯄꯒꯦ ꯆꯥꯃꯁ ꯑꯅꯤꯃꯨꯛ ꯑꯗꯨꯗꯤ ꯅꯨꯗꯜꯁꯤꯡꯁꯨ ꯂꯣꯏꯅ ꯍꯥꯞꯆꯤꯟꯈ꯭ꯔꯒꯦ ꯉꯥꯛ ꯉꯧꯔ ꯃꯇꯨꯡꯗ ꯅꯨꯗꯜꯁꯤꯡꯁꯦ ꯍꯥꯞꯆꯤꯜꯂꯦ ꯑꯗꯨꯒ ꯉꯁꯥꯏ ꯉꯧꯈꯤꯕ ꯌꯦꯔꯨꯝꯗꯨꯁꯨ ꯍꯥꯞꯆꯤꯟꯈ꯭ꯔꯁꯤ ꯑꯗꯨꯒ ꯃꯤꯛꯁ ꯐꯖꯅ ꯇꯧꯕꯤꯔꯁꯤ ꯃꯊꯛ ꯃꯈꯥ ꯁꯨꯃꯥꯏꯅ ꯑꯣꯟꯊꯣꯛꯄꯤꯔꯒ ꯆꯧꯃꯤꯟ ꯑꯣꯠꯄꯁꯦ ꯌꯥꯝꯗꯤ ꯅꯨꯡꯉꯥꯏꯇꯕꯅꯦ ꯃꯔꯤꯁꯦ ꯌꯥꯝꯅ ꯁꯥꯡꯕꯁꯤꯗꯅꯦ ꯑꯣꯠꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒ ꯅꯨꯗꯜꯁ ꯃꯁꯥꯂꯥ ꯈꯤꯇꯪ ꯆꯥꯃꯁ ꯑꯅꯤꯃꯨꯛ ꯑꯃꯒ ꯅꯨꯗꯜꯁ ꯃꯁꯥꯂꯥꯁꯦ ꯍꯥꯞꯄꯗ ꯌꯥꯝ ꯍꯥꯎꯕꯅꯦ ꯁꯤ ꯍꯥꯞꯄ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯤꯛꯁ ꯐꯖꯅ ꯇꯧꯕꯤꯔꯅꯤ ꯃꯤꯅꯠ 3-4ꯃꯨꯛ ꯑꯗꯨꯗꯤ ꯃꯌꯥꯝ ꯅꯨꯗꯜꯁ ꯊꯣꯡꯕ ꯂꯣꯏꯁꯤꯜꯂꯛꯑꯦ ꯑꯗꯨꯒ ꯂꯥꯁꯇ ꯁꯤ ꯁꯦꯖꯋꯥꯟ ꯆꯠꯅꯤꯁꯤ ꯈꯤꯇꯪ ꯑꯃꯒ ꯍꯥꯞꯄꯒꯦ ꯁꯤꯁꯨ ꯃꯣꯔꯣꯛ ꯌꯥꯝ ꯁꯥꯕꯅꯦ ꯑꯉꯥꯡꯒꯤ ꯃꯣꯔꯣꯛ ꯁꯥꯗꯪ ꯇꯣꯛꯑꯅꯤꯗ ꯑꯩꯁꯦ ꯉꯁꯤꯁꯦ ꯃꯣꯔꯣꯛ ꯍꯥꯞꯇꯦ ꯍꯥꯏꯅ ꯃꯣꯔꯣꯛ ꯑꯗꯨꯝ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯅꯨꯗꯜꯁ ꯊꯣꯡꯕ ꯂꯣꯏꯔꯦ ꯏꯆꯥꯅꯨꯄꯤꯒ ꯏꯆꯥꯅꯨꯄꯥꯒꯁꯨ ꯉꯥꯏꯕꯗ ꯋꯥꯔꯦ ꯏꯆꯥꯅꯨꯄꯤꯗꯤ ꯏꯔꯨꯖꯊꯣꯛꯇꯅ ꯂꯣꯏꯈ꯭ꯔꯦ ꯑꯗꯣ ꯃꯣꯏ ꯑꯅꯤꯒꯤ ꯄꯤꯕꯤꯈ꯭ꯔꯒꯦ ꯍꯥꯎꯗꯧꯕ ꯃꯥꯟꯕ꯭ꯔꯥ ꯃꯌꯥꯝ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯛꯑꯣ ꯉꯥꯏꯕꯗ ꯋꯥꯔꯦ ꯑꯅꯤꯁꯦ Wow. Thank you. Coba ini. Bismillah. Bismillah. Apa ya? Awe. Chaning bro na kasi na. Ado yung mama na sa ado thong ngay da. Loyabo na hado. ꯃꯣꯔꯣꯛ ꯈꯔ ꯁꯥꯔ ꯂꯩꯔꯝꯃꯦ ꯑꯉꯥꯡ ꯆꯥꯕ ꯉꯝꯗ꯭ꯔꯦ